Miss TV mi eng tabiru singbu no maitheng kunje soina taram no okchori maraki pau miyam de pizari Kakching District Police ki SP Thoksom Bikramjit Singh MPS ki makhada Command Unit 6 AR amadi Sugunu Police Station ki timna Singtom Hill area da thibuhumba ki thawak chathabada khusukhulai kya fakat pangamkre Command Unit Kakching ki OC Subedar Soraisam Birla na ngasi ayuk pung taru community kontra mga dagi tare community futaba fawa tathakiba operation aduda fagalaba khusukhulai sing adudi kapa yariba maru ohum load tauba magazine ga loina ba SMC carbine ama ahangba magazine ga loina ba 9mm pistol ama .36 HE hand grenade ohum tear smoke grenade ohum 2 mortar TNT ama detonator ama misfire M16 bullet ahum AK gi ahang batok ning taramathoi 303 gi ahang batok ning ahum 12 bore cartridge ani ahang balathod maru ama bulletproof vest amani khosukulai singasi ango machugi chengbora amada haplambani thodosi ga mai lenana Sugunu police station da case am lokhotle hairi Terasi da thokli ba irang na maram oiraga yumthang nari ba samgi Dergaon da leiba Lachit Borpukhan Police Academy da training tawriba Indian Reserve Battalion IRB Zawan ama Laikhidraba IRB Zawan adugi maming Yelam Subhasandra LS Nauton chahi kunthani thoi apokpa Wai Nimachan kawi Bisnupur district ki manung chanba Nambol Khajiri maning nikai dagini hairi mahak ngarang numidang Pung mapalom tabada chak charba matung tumkhibadagi ngasi ayuk pung mangarom tabada masana tumnariba famungda wakhal tadna leirambani Image TV na phangba pawgi matung inadi Laikhidraba Subhasandra hariba matam masida mahausagom training instructor na referee khongduna pareng lepna ba kokthokpada thorakhidi hairi sangthinduna yenglubada wakhal tadna leiramba thengnakhibani khudakta mahakpo manak nakpa hospital da pukhatki adubu mahak shiraga purakle haina Doctor na hairaki hairi kari maramdagi mahak laikhidabano haiba khangbangamdri Laikhidraba IRB Jawan asigi chahi ahum romta ngairibi machanupi ama aduga loinabi thamlamki machimanaw nupa ahum nupi amagi manungda mahakna atonbani hairi ningsingba yabadi mamang chahi gi me humdagi thokliba irang asida maitei amadi koki gi marakta muknaba thorakpadagi pangaida leiba Manipur Police Training Center da training tawbada khudong charoidabana maram oiraga tara shuba amadi taramathoi shuba IRB personnel Lishingamaga Chatret Kunmari Assam gi Dergaon da leiba Lachit Borpukhan Police Academy da training tawrakhibani chatliba chahi asigi January thadagi tawrakhiba training adu hojik fairing training tawribani hairi Nambol block ki MSRM gi makhada semkhiba khunfam da leiba self help group singi apun belup ama oiriba anoba khongthang Bless Level Federation BLF na senduna cham kunipan suba lamnyan behizam irabot ningsing kumon tharunga mai lenana khunfam gi lambi gi nak yet luna na thamnaba sitchengba gi tharum ama ngasi pangthokre Anoba khongthang BLF confirm President Warepam Ibe Chaubi Secretary Warepam Sujina Active Women Laima Pokpam Nganthoi MSRM number block CC Ratan Amadi ate members sing susaru yaduna sit chengbagi tharamatu pangthokhi Secretary Warepam Sujina na phongdokhi bada lamyan behizam irabotna chaukhatpa ana ayek leitaba luna na leiba pamjaramba dubu ningsingduna lamtu sit chengbagi tharamasi pangthokpani Aikoina lamyan basna pamjaba lambida tung induna su nomduna pothok puthoknaba honarasi haiki Abo ki mapung numit ka mari lainena khoi lambi sorog adidagi naki chawkhatna ki mana sinbiramba thabak thoram jing dugi matung injaba oina khoi gi ngasi anoba khongthang BLA ki members sing jina punsilaga sinjalangjabani Wildlife conservation through coexistence haiba thimda humputara shuba wildlife week celebration ga mari leinana conservation of Loktak Lake Aramsar site haiba inter-village cycle rally ama Bisnupur Forest Division Government of Manipur amadi Green Brigade Foundation tawbulna khusamnana sinduna Bisnupur gi koibada kundariba khulsingda ngasi pangthokre cycle rally adu DFO Bisnupur Romabai Waikhomna DFO Bisnupur office tagi lamthaba aduda DFO Bisnupur M Nilamani RFO Bisnupur headquarter RK Sadananda RFO Moirang Aichgi Chandra Sharma Susaruyaki
ꯔꯦꯂꯤ ꯑꯗꯨꯗ ꯂꯣꯛꯇꯥꯛ ꯂꯦꯛ ꯑꯦ ꯔꯝꯁꯔ ꯁꯥꯏꯠ ꯃꯅꯤꯄꯨꯔ ꯁ꯭ꯄ꯭ꯔꯥꯏꯠ ꯋꯥꯏꯜꯗ ꯂꯥꯏꯐ ꯀꯟꯖꯔꯕꯦꯁꯟ ꯊ꯭ꯔꯨ ꯀꯣꯑꯦꯛꯖꯤꯁꯇꯦꯟꯁ ꯍꯥꯏꯅ ꯊꯥꯕ ꯄ꯭ꯂꯦ ꯀꯥꯔꯗ ꯀꯌꯥꯁꯨ ꯁꯤꯖꯤꯟꯅꯗꯨꯅ ꯇꯤꯗꯤꯝ ꯂꯝꯕꯤꯗ ꯆꯠꯈ꯭ꯔꯒ ꯈꯥ ꯄꯣꯠꯁꯪꯕꯝꯗꯒꯤ ꯏꯟꯇꯔ ꯚꯤꯂꯦꯖ ꯔꯣꯗꯁꯤꯡꯗ ꯅꯥꯆꯧ ꯈꯣꯏꯖꯨꯃꯥꯟ ꯀ꯭ꯋꯥꯁꯤꯐꯥꯏ ꯇꯧꯕꯨꯜ ꯉꯥꯏꯈꯣꯡ ꯁꯤꯐꯥꯏ ꯉꯥꯏꯈꯣꯡ ꯈꯨꯂꯦꯟ ꯉꯥꯛꯆꯧ ꯄꯣꯛꯄꯤ ꯐꯥꯎꯔꯛꯂꯒ DFO ꯑꯣꯐꯤꯁ ꯑꯃꯨꯛ ꯌꯧꯔꯛꯂꯝꯂꯒ ꯇꯧꯕꯨꯜꯗ ꯂꯣꯏꯁꯤꯟꯈꯤ DFO ꯔꯣꯃꯥꯕꯥꯏ ꯋꯥꯏꯈꯣꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯔꯝꯁꯥꯔ ꯁꯥꯏꯠ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯁꯤ ꯀꯟꯕ ꯍꯥꯏꯕꯁꯤ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯑꯀꯣꯏꯕꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯃꯤꯌꯥꯝꯒꯤ ꯊꯧꯗꯥꯡ ꯌꯥꯎꯗꯕ ꯌꯥꯗꯦ ꯑꯁꯨꯛ ꯃꯃꯜ ꯌꯥꯝꯂꯕ ꯄꯥꯠ ꯑꯁꯤ ꯀꯟꯕꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯈꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯁꯤꯟꯖꯔꯤꯕꯁꯤ ꯔꯥꯝꯁꯔ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯣꯛꯇꯥꯛ ꯂꯦꯛ ꯑꯁꯤꯕꯨ ꯀꯟꯕꯤꯅꯕ ꯃꯥꯒꯤ ꯌꯨꯅꯤꯛ ꯑꯣꯏꯕ ꯏꯀꯣꯁꯤꯁꯇꯦꯝꯁꯤꯕꯨ ꯉꯥꯛ ꯁꯦꯟꯕꯤꯅꯕ ꯑꯃꯁꯨꯡ ꯂꯣꯛꯇꯥꯛꯅ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕ ꯀꯥꯟꯅꯕꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯟꯁꯤꯗꯔ ꯇꯧꯔꯒ ꯂꯣꯛꯇꯥꯛ ꯑꯁꯦ ꯑꯩꯈꯣꯏ ꯀꯟꯖꯔꯕ ꯇꯧꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯃꯤꯑꯣꯏꯕꯒ ꯄꯨꯟꯅ ꯁꯥꯒꯣꯟꯅꯅ ꯑꯩꯈꯣꯏ ꯀꯣꯑꯦꯛꯖꯤꯁꯇꯦꯟꯁ ꯍꯥꯏꯕ ꯊꯤꯝꯁꯤꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯣꯛꯇꯥꯛ ꯑꯁꯦ ꯀꯟꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯑꯦꯋꯦꯔꯅꯦꯁ ꯑꯁꯤꯒꯤꯗꯃꯛꯇ ꯉꯁꯤ ꯁꯥꯏꯀꯜ ꯔꯦꯂꯤ ꯑꯁꯤ ꯁꯤꯟꯖꯕꯅꯤ ꯃꯔꯛꯀꯤ ꯄꯥꯎ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯤꯇꯤꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯈꯨꯔꯨꯝꯖꯔꯤ